Sandada Maru Pause, Kaidem Ongbi Chawi Devi Gi Mihata Chelabam Singh Pungkun Marigi Manungda Puto, Achumba Wire from River Fauba, Ashiba Chang Lore Haina, Mihat Asigama Sim Kiba, JAC Na from Dokwe. Amadi, London Asida Tokiba, Irang Asina Maram Oiraga, Awa Chaitin from Liba, IDP Mahiri Singda, School fee de Harbigi Chaitin Ama Amok Bibi Gano Haina, Kanglaipak Students Association the President Sukham Vidyanandana appeal Torakli. ISCO Manipuri News meeting Tabiri Pumnamak Puruk Sana Shermina Taramak Subagalona Puja Sifabagi Maru Eba Singh Sandok na Pijari. Ngarang Iram Sifai Layrak Asang Bidagi Hujikna Wanggoy Mamang Khaidimda Mayum Panduna Maybi Chanambam Ningol Khaidim Ongbi Chaubi Devi Chahi Kuntayo Mapureba Khaidim Nareshwar Singh Haidiba Maunaha Asi Ngarang Lupa Mayumdagi Meter Kuntrarom Lapa Khaidim Amadi Thiamga Lonaba Mafam Amada Chingmaningai Oiba Mawongda Siduna Layam Kiba Thodok Adugi Langla Langjil Puthoktuna Mihat Asigi Achuma Wayal Fanghanbiyo Haina Lupa Mayumgi Laikagi Myoy Singh Amadi Nupi Mayumgi Laikagi Myoy Singh na Sem Kiba JAC against the brutal murder of Chanambam Ningol Khaidim Ongbi Chaubi Devi na Tongan ba demand Singh Taladuna Iram Sifai Layrak Asangba Community Hall Amadi Wanggoy Khaidim Mamang Laikai Community Hall da Tongan ba wakat ni from Singh from Cray Nupi Mayumgi JAC Asigi Convener Komdram Sana Jawba na Fongdorak pada Mihat Asida Chenariba Myoy Singh Pungkun Marigi Manungda Lengak na Puthopiyo Mihat Pasing Puthok Triba Fauba Asiba Hakchang Loroy Mihat Pasing Logi Oiba Chapchaba Cherak Pigadabani Amadi Achumba Wayel Fangdriba Fauba JAC na Lamdam Asigi CSO Club Amadi Miyamga Loinana Kongjong Kaya Changsinaba Siem Sadona Layri Haiki Amaranda Lupa Mayumgi Laikai na Siem Kiba JAC gi Convener Khaidim Lukhoi na Fongdokibada Ngarang Thokiba Laibak Thiba Thodok Aduda Chenariba Myoy Singh Manipur Police na Athuba Matamda Puthopiyo Loinana JAC Asina Changsinlakpa Khongjong Singda Lamdam Asigi Layriba CSO Maira Paibi Amadi Club Singh na Punna Sogatpiyo Amadi Laikai Asida Asigumba Thodok Asi Amok Hanna Thokhanbigano Haiki Laiba Higher Secondary School College Amadi Manipur University Yauna DM University da Hangdak Pangthokiba 2025-26 ki Oiba Student Union ki election da Kanglaipak Students Association KSA ki candidate ama oina Mai Paklaklaba Mahiri Singbu Haraw Tayam na Opagi Thoram ama Ngasi Mahiri Loop Asina Sinduna Hapta Kangjibungda Pangthokre Thoramadada Mahiri Loop Asigi Advisor Oinasu Thaupuriba Kangla Paugi Editor Paunam Labango Akom Loop Kanglaipak ki President Su Oiriba Mahiri Loop Asigina Advisor Saraisam Sanjik Amadi Mahiri Loop Asigi President Sukham Vidyanandana President Members Oina Sir Yaki Thoramadagi Manungchenna Tongan School College Amadi University ki Oina Handak Pangthokiba Student Union ki election da Mahiri Loop Asigi Mai Paglaklaba Mahiri Singh Mafamda Achamba Khudol Pot Singh Kusinaduna Pukning Thawgatki Ngasigi Tharam Aduga Mari Lainana Mahiri Loop Asigi President Sukham Vidyanandana Haikibada Mahiri Loop Asigi Mihut Ama Oina Tongan School College Amadi University da Pangthokiba Students Union gi Mikhalda Mai Paglaklaba Mahiri Singh Asina Afaba Mahiri Khunai Ama Oihannaba Amadi Afaba Mahiri Singh gi Luchingba Amamam Oiraknaba gi Wakhalonda Makoibu Pukning Thawgatpa Amadi Yaifa Thaujal Piba Oina Ngasigi Tharam Asi Pangthokpani Haiki Loinana Lamdam Asida Thokliba Irang Asina Maram Oiraga Chaitheng Fangduna Layriba Mahiri Singh na School fee Thidabagi Chaitheng Ama Amok Mari Lainaba Private School Singh na Pibidanaba Hainasu Appeal Tawki Kaduriba Akoigi Ungi Miro get the Mata Papa Mahiro Mama Kanda Mahiro Sama Mahiro Sumo Sia Ida Monaba Mahiro Shimba Ama Kanda Level Kanda Dama Sujo no
Bapak hari bapak yang berarti election itu kita mayoritas itu semua itu pun nak wakilin ayu yang kami ada mungkin bapak election kita ada mungkin itu dia terus itu forum yang mana dia juga itu belajar dulu semua ada itu mayoritas candidate itu kita tahu untuk coba ni Leibak asibu ningkha tamba purakhiba luchingba kayana sembiramba India ki constitution asibu paliba lengak asina mathak makha onthoktuna constitution bu khongaung naratliba democracy bu lana sizinariba kaya asigi mayokta Congress party na lately haina lakliba tara humde suba Manipur Legislative Assembly election da Kumbi Assembly constituency ki candidate ama oinanaba thaurang tawriba Moirangthe Megachandrana phongdokhre Wafamasi ngasi Assembly constituency asigi polling station 29/16 gimiyamna anirak subo oina angam-angamba fau amadi selgi mateng galoina amatto oina saugatuna mateng pangbagi thauram ama Kumbi Municipal Council gi Ward number 5 ki Kumbi Kangjoibong Mapan Mandopta pangthokiba mifamda haikibani 29/16 gi polling committee na sinduna Kumbi Block Congress Committee KBCC gi President Nauren Bimoyauna pangthokiba thauram aduda Moirangthe Megachandrabu saugatuna INC da nauna yauraklaba polling station 29/16 gi miyoi singda Megachandrana Congress ki lengyan yanduna harautayamna okhi Moirangthe Megachandrana makhatana phongdokhibada ingkumja lishing ani kulhumdogi me ahumdagi hauna Kanglup ani gi marakta khutsem gi lan ama thokhanduna miyoi lishing kaya lanjenaduna relief camp ta awaba khangliba amadi tungi asha kaya udana leliba punshi mahing kaya asi thengnanabagi damakta Congress party na hojik paliba lengak asigi mayokta miyam galoinana lekani polling asigi miyamna asuk mamalyam laba tengbang galoinana thaujal pinabibagi thauram ama pangthokpiba asi apenba fawi miyamna pibiriba support ka loinana miyamna angam-angamba fau amadi Selgi tengbang pibi duna thamoi sengna minungshi utpi duna pibi riba thauna asi punshida kaujoroi mateng sing asi party gi leaders singi nakong yauhanduna Congress ke ticket sugsoi soiduna fanglagani haibagi thazaba chauna thamjari amadi party gi leaders singda miyam gi kholau asimase tabiduna Kumbi AC da handaki lakadaba assembly election da Congress ke mihut ama oina maipak pangamjoge haibagi thaujal adusu pungnamakki mafamda thauni jari haiki Ngasigi tharam aduda saruk yakhiba Congress workers singna Congress party na yaifare Rahul Gandhi na yaifare Sonia Gandhi na yaifare MPCC ge president K Megachandrana yaifare CLP leader O Ibobina yaifare Moirangthe Megachandrana yaifare Manipur Imana yaifare haibana chingba kholau kaya sulauki Dr. Thaunaujom Babina Devi Amadi Thaunaujom Somokanta Luwang na iba Pedagogy of Manipuri Language Amadi Thaunaujom Somokanta Luwang na iba Telanka Amadi Emotional Intelligence Haina Mingthonba Lyric Sing Asi Ngasi Haunabi Matung Inna Manipur Press Club ki Thangjing Hall da Pangthokre Hairiba Lyric Sing Asi Fongbagi Thauram Aduda Langthabal AC gi MLA Karam Shyam Wangoi AC gi MLA KH Loken Singh MUG Manipuri Department da Head of Department Oiramba Professor Dr. Toijam Tamfa Amadi MUG Manipuri Department da Associate Professor Oiriba Dr. Naurim Sanatomba Singh na Athoiba Mithunglen Singh Oina Saruyaki Loisilakpada maru oiba pau amuka hana pijari
Haidem Ongdi Chawba Devi Mihatta Chenaba Miyosing Pungkun Manigi Manungda Puthu'u Achumba Wayay Pangdriba Fawba Asida Hatsang Lauroi Haina Mihat Asigi Mayokta Semkiba JAC na Fongdokre Amadi Lamdam asida thokhiba irang asina maram oiraga awasa theng phangliba IDP mahairoi singda school fee thi de haidagi theng ama amo pibiganu haina Kanglaipak Students Association gi president Sukham Vidyanandana appeal torakli Punja Sifawagi oinadi ISCOM na sandok shaba Manipuri News matang asida lojeri makhataba pawgidamak ISCOM mityeng ta dona leibiyo